mayam ngasisu Manipuri bedtime story na mayam gi mafam da wari ama puduna lakchari wari sigi maming di hospital da nurse ki thawai mayam wari si taminarasi Montana State Hospital Koba Hospital amada sila kobi nurse nupi ama thabak tawduna lairami ayam matamda mahak night duty adum tarami nong manumidang amasu sila hanagum night duty ta aduna ECU da thabak tawduna lairami matantana te Stacy kobi nurse amagani asumna nurse ani adu mathau tawduna lairingai kangaudana room number 4 gi call bell adu khinglaklam pung yenglobada nongalamdai pung ahum chapchana tarami sila fuk hagotuna khonglakliba call bell adugi room number yenglobada room number 4 oirami thu namak room adu tamna laki room adu yaure room adu da lairamliwa patient adu ahal oirabe nupi amani mahakna sila da hairaklami karino mahana pam lisibu sila ahal dugi wadu gyanta na taraduna kari oirabano kanabuno hanglaklami ahal aduna hairaklami nurse ama ka asida changlaklaga kachinda dum leptuna lairido haina silana kanabuno o Stacy buro madi nurse station da famhauri ahal aduna natte Stacy nate nurse ama atoppa nurse ama silana atoppa nurse ama laite aikhoi ani tani night duty taba ahal adu karisu kumakte mamit ani adu ka adugi akoibada ki na yengduna lay silana fare adumna amuka tawraklabadi calling bell kinglau ai thuna lake hairaklami ahal adu wa karisu kumakte mangak tamak nomlaklami silaka adu dagi tholaktuna nurse room tamna laki nurse room da changak tuna Stacy da hairaklami meri do yamna ki boi mawang tawi magi room gi kachinda nurse ama leptuna lairi haiduna complaint tawraklibani Stacy na noktuna ma mamang natraga wakhalna uboiramnida haiduna nurse ani du noktuna thabak tamung mai onsinki ahal oirabi patient meri adugi room dani meri mamit uisenduna lai tumbadi nate mamit adu tapna pangthorakpada ka adugi kachinda leptuna lairiba nurse adu ure nurse ki uniform di seli adubu mamai di lukthabana masak adudi ahal aduna uba fangkide kanano aduda lairidubo ahal aduna hanglakpani kari hainingbano kari pambano nurse ki uniform set pi nupi adu mamai fat non khalaki ahal adu nurse adu ubada kibana kham thengkre nurse room da calling bell adu khinglaki silana ahal adugi room gini sila thu nama hagotuna room adu tamna laki room adu yaure ahal adu yam ki na lairambadu ubda silana ka adu koying yengduna yengo kana sulaiti nangi mangoiramni ahal adu yam tapna thak nikpo khonjel da bathroom da makhut thinduna hairaklami lei mahaka sida dum lei bathroom da changki hojikta bathroom da haiduna hairaklami sila bathroom tamna laktuna bathroom gi thong adu hangi koying yengi sidadi kanasu laiti ahal aduna mahaka chin asida lairambani bathroom da changkiba asengbani thak niktuna hairakpani silana mahaki masakto fajana uhobra saktam do kamdauya hanglaklami ahal aduna kachin asi yam mambana masakto laksin bangamde yam mammi mamai do nupi ne haibadi ai khangi hairaklami silasu wa adu tarabada ngayak tumin lei ahal aduna ai bathroom changninge bathroom da tasengna kanasu lei hodabra haiduna sila da hanglaklami sila ka asida kanasu leite ai bu thajawo ai station da muk chatlage darkar ta abda ai adum kawro ai thuna lake hairamduna sila thoki ahal adu ngayak leiraga yam tapna hogalaktuna ki na bathroom gi thong adu hangduna changlaki yengi ki na bathroom gi koibado wash basin adugi tap adu thadoktuna makut hamlamni tanjadu da krok haiduna makhol ama taraki makhol adu pardar amuba ama khanduna leiriba iru jafam adomdani ahal adu kina pardar khaliba adu tamna laki makut adu thak niktuna araiba thongna putoktuna pardar adu thuna fat haidoki kanasu lairamde ahal adu sorsang na hondoi basin da changlaktuna makut adu amuk hamki ahal aduna mamang da lairiba mingsel adu yengkhatpada kanagumba ama magi bantuk da lepagum tauki ahal adu mingsel adu da yengladuna yeta kitang leithoi maduda tungda lairiba nupi dusu leithokliba adomda masu leithoi oirom da leithokpadasu nupi adusu leithoktuna ahal adugi marumda lei chepthok tuna mingsel da yengbada nupi adugi nak chepti khara makhai ubangami
ahal aduna magi matungda leiriba adu yenglage khanna mamai fat leithorapda kanasu leplamde ahal adu sor sang hondoi wash basin romda mamai adu amuk lesilakpadadi ahal adu kibana masa adu lengba fawba ngamdre ure ngasaidagi uba fangdaba ahal adugi kada laiba ahal adugi matung koin inariba nupi edu nurse ki uniform setli masam adu musukmui ungfa fai kuchu adu I thangre taifet tai mamit amasung machin bal aduna musukmui sakfam adu yamna ki bagi sakfam ni maya launa ka thoktuna ahal adu da yenglaga nokfet tauduna ahal adugi makhori metki pung khara haukraba matung sila ahal oirabi patient adugi roomda ahal adu yengsinba laki mahakna changlakpa matamda ahal adu famungda hiplamde bathroom changki male haiduna bathroom gi thong adu hangdoktuna yengki sila ngakpana khamthengki masa adu lengba fongamdana siduna leimaidu tariba ahal adu de yengki tha ahumgi matung thawdok adu thokraba matung sila hanagum chap manana nurse room da night duty ta aduna Stacy ga punna leirami leikhitrabi ahal aduna leiramba ka aduda hojik chahi humphumuk suraba nupa patient ama leiri mahak yamna fai yamna missing na singi ahing adu michek mirau khol amata takidre pung ahum chapchana tarami tanja aduda khanghoudana patient call bell adu khonglakhi Stacy di call da wari kanna sanari sila thuna hugutuna nupa aduna leiriba room adu tamna changlai nupa adu famduna leirami sila da nupa aduna yengduna hairaklami nang night duty ta aduna patient sing yengsinduna leiba nurse tu natra sila na hoi aini khumlakhi aduda nupa aduna makha taraklami aduga kaigi nupi amana kachin asida leptuna leiribano kari pamlibano mahakpu haiduna hanglakhi sila ngakladuna kari haiba sengna hairabada sar ekhoi nurse ani khakni night duty taribase mahakti nurse room da leihori aduga sarna ngasi hairiba wafamsi sarna ahanba nate darkar tarabadi calling bell kingbiro sar hairam laga sila nurse room tamna laki nurse room da changlak tuna hairaklami Stacy ai mihun yawdre pakhat pana kainom tawre isase room number 4 da lairamba Mary da thokiba thawdok tu da ukhiba nupi do chapmana na ngasi su room adu da leiriba Howard su ngasi ui haiduna complain tawre Stacy thongnau mapal da mamai onthok tuna leplami second khara lairaga Stacy na wa hairaklami nang hospital asida matam amada thokiba thawdok tu khangdabra silana kari thawdok no Stacy makha taraklami mama id adumak thongnau rom da yengtokli 1990 gi matam da hospital asida nurse ama thabak tawrami mahaka hena ahing nungtil naidana duty tawbana maram oiraga wakal amasung hakchang ka hena waki makha ta na magi duty handle tawbangam kide nungdang ama nurse ado bathroom amagi floor da sina fangki hospital asida laiba amasung leiramba patient ayamba nurse ama ahing da hegek ui haiduna report kaya tawki nupi ado sikiba nurse adugi thawai oiromgani silana Stacy amta tumin leyo aingonda ki halakanu hairammi Stacy tumin laikre sila su computer da kari no khara yengli second khara lairaga silagi table da che ama lairibado urai paikhattuna yenglabada sila masadu nikre Stacy na che adu da tharami ai ICU da kaure ai chatle ko haina tanja adu da ka adugi mai dusu amuk ngan tawraklami khanghaudana mai adu mutki nongalamdai hospital gi staff singna sila adu sina fangki matau karamna sibano kanana su khangkide angakpa ama oina miyamda pokung chanduna ngasi su adumak leiri mayam wari si matang soida loizare wari si lijaba matamda soikiba lanchkibe yauragasu mayam nangakpiu wari sibu nungai biragadi like share tawbiu aduga channel asida anaubo ibiragana subscribe tawsanbiu